Manipur ki Hill Areas Committee the Tampak ki MLA Mapan Hapchinduna Committee si member hengatnaba Manipur Legislative Assembly ki Speaker na ayaba pi ki ba order do ngasi handokre. Manipur da ihan hanbo in a person with mental illness singi daycare center ama Wangjing Bazar Moirang Them Leirakta Labor CDAC complex ta hangdokre. Amasung laiba sida COVID ke nova positive case lishing kuntraga tared hengalak re miyo chahunga humpuga mapan laikidre miyo lishing kuntraga mapan ki matakta pagalaki bagaloy na pagalak ki chang cha da Manipur tared ka 10 mik mari ni panoy ki. Ma'am Bukrum Zari the Yangru Impact News ni Ajit Kaidam na Jose Pungjasi for Gamer Pausing ma'am Pizari. Manipur ki Hill Areas Committee the Assembly Constituency Mapan ki MLA Singh Hapchinduna Committee si member masing Pakthok Chok Thokpada Manipur Legislative Assembly ki Speaker na ayaba pi ki ba order adu handokre. Speaker ki Mingda Manipur Legislative Assembly ki Secretary na thokpa order amada Kairao ki MLA Rameshwar Thangmiban ki MLA KS Joy Kishan Langthabal ki MLA Karam Shyam Nambol ki MLA N Loken Oinam ki MLA L Radhakishore Lilong ki MLA Y Atas Khan Wangkhem ki MLA K Megachandra Hairok ki MLA TS Radheshyam amasung Lamlayesi ki MLA na MLA bu HSC ki member oina hapsin kiba order adu ngasi handokibani order asida lamdamasigi leidiba stakeholders singi marakta chayetnaba thoktanaba thasigi tang amada thokiba order adu handokpani haina palli. Manipur da ihan hanboy in a person with mental illness singi daycare center among us State Mission Director SSS Manipur Dr. N. Shyam Jaina Wangjing Bazar Moirang Them Leirakta Laiba CDAC complex hangdokre. Center si National Mental Health Program, National Health Mission, State Health Society, Government of Manipur Galoinana, Intervention Program on Suicide Prevention Gimakada, Public-Private Partnership Model oina implement taugani hairi. NHM SSS Government of Manipur amasung Center for Development Activities CDAC Wangjing Anina Sinduna Pangthokiba Thoramaduda State Nodal Officer NMHP Dr. A. Ranita CMO Thobal Dr. Y. Nokul Manipur State Mental Health Authority ki Member Secretary Dr. K.H. Robindro amasung CDAC Project Coordinator I. Rasi Tombida Sarukyaki. Thoramaduda District Nodal Officer DMHP Thawal Dr. Gina Haikruzamna Prevalence and Causes of Suicide Dr. K.S. Robindrona identifying of a suicidal persons and approaching him or her amasung Psychiatric Social Worker DMHP Dr. M. Susil Kumarna Welfare Schemes for PMI haiba topic singda wanganghi. Manipur Olympian Park November tha fawgi manungda loishinaba pandam thamli designed amadi structure si approve hack tawbaga atuba matamda sagatpa hauragani haina Youth Affairs and Sports ki Director oiriba T Phulenna fongdorakli park asi sabagi digital strategic partner oiriba Samsung company ki Mahut Singh amadi Yas ki official singa ngasi park asi sagadorba Imphal West district amadi Kangpokpi district ki tainabada leiba Sahibung Kulgi Manak Nakna Ladyba Seats Complex to Chatuna Yangsin Kibagaloidana Samsung Company Kangbu Adu Mafam Adu Ubada Apenba Pokibagaloidana Nungdangi Matamda Imphal Valley Dagi Fauba Uba Fungadaba Light Display Hapa Yabagi Oitopa Wafam Tamlaki Hari Haurak Liba Naharul Singh Sana Konabada Pukning Junction Naba Park Asina Achauba Togdang Laugadori Loinana Family Outing Gumba Chatpayaba Mafam Oina Pagasi Sengbat Katori Kasing asimaksi jaga si ubada moi yam impress oi hai moi ge poti mai da depend to bangak tani na electricity gi supply le gatra hange da koi live pavati
railway gi tunnel hot pagi sidai sta mayam tabak suri sa mai nangak ta tabak sura me ta na moi gi requirement khoi na pi bangam ne haire anduna moi na digital gi keno sida kari hetare platform ama sema ka khoi gi olympian dagi khoi gi future players mayam sing sida motivate tawna na bagi Impal gi city gi adagi Impal Valley dagi nungdang da dum yengak pa bok ta ya bagi mong ne moin hairi se light display ne ba moi da ya mana nungdang gi ke nungak ne tuna yam housing pok di concept paper do khoi da share torok triveni na akoi na sumoi gi design do public koi beting ngamdri to bu han han bada koi na akoi government na local liba design me am da moi da supply taroga moi da share taro matung da moi na Samsung gi kari kari space kadai kadai da logat te ge hado adu taroga akoi da muk share tarokani Rotary Club of Imphal na ngasi International Literacy Day 2021 ga mari lainana school gi Ojas Anida Shiksha Samman Award 2021 pidun ikai khumna krai award si pidun ikai khumna kraba Oza Ani adudi Waikhom Lekai Upper Primary School Zone 1 Imphal West Headmaster Ningombam Romabati Devi amadi Laikon Upper Primary School Zone 2 Imphal East ki Headmaster Wanglembam Gobinne Education level da makhoi gi kathokpa hotnaba kanba amadi education gi lamda henna kumang chawpsin na ba hotnaba gi damak sakhangbu oina pikhiba award aduda certificate momento langyan figa loinana financial incentive yauri Rotary Club Literacy Committee Chair retired Dr. Chorjit Maibamna ngasi International Literacy Day si Society Community amadi mioiba khudingmakta literacy asi kayam maru oibage haiba utnanabagi pandamda pangthokpani haiki chahi asigi oina International Literacy Day gi thoram asi Literacy for Human Centered Recovery Narrowing the Digital Divide haiba thimda pangthokki Patso Assembly Constituency ki manung channa mayum makai fibam chadana lairiba imung singda lainga ki maikai dagi piba yaba mating pinaba mari lainaba MLA na mating pangpiu haina National People's Party Manipur ki General Secretary Chungkham Bijoyna appeal tarokli wafam si tera sadupam laikai da mayum makai fibam sokna lairiba pebam inaubi gauba mioi amagi mayum semjim sajenbada achangba machak mathum sing Chungkham Bijoyna mating pangbagi thoramda phangdokibani local MLA pasoi kendra gi leibiri bese hoine 2017 dagi mamang dagi yinga kodina hoji phawda yung kai sabungam da phibam ta da bese yamna lei adu local MLA da ina haijening mudi amtang yengjenbiu asingba tasengba leitrabam mi da mateng pangbisi hoji ji COVID-19 gi yamna pandemic oireba tanja sida aina pasoi praja da haijening mudi social distance phajanga piu mask su piu khutsa phajana hambiu laithok piganu vaccine phajana kapiu vaccine 2 times kap phijuna 90% safe oi habisi madi pasoi de leiba praja punamna thajaba thambiu matang size the break am log jage break ki matunda malema India ki leiriba COVID-19 case ki update am di Manipur sangwal ngi tonga be ipok sing pudur lak jage impact news mi eng ta tu leibiu Bumnong Norab Impact TV Premier Channel Lakiro September Taranitoy Nomayjing Numita online da luhong bahay da mingtolaba Premier Show na uchagadoro sumang lila subum yung tabi na labagi da magtado madam di LCO singda contact the view amadi lila subum lupat ni Futi Viraga subscribe the view Premier Show ase Google Play Store dagi Impact TV app download to Viraga miyang tabi basu yagani September Taranitoy ginamidang wairam pung taruk taba matam da sungsoy-soy da kudol tamjagadori ba online da luhong ba break matung da mayabo kana taram nokchari India da hauki bapung kungamari da COVID ki anova positive case lising kuntraga taret ki matakta hengalatuna hauzik laibas da active case lak ahum lising marfu taraga mathoi helle hauzik laibas gi oina COVID ki apunba case crore ahum lak kuntra lising marfu taraga taruk helle laina sidagi mioi chahung hum fugama pan laikide apunba laikida ba masing lak mari lising ni fugama thoi ga chamri ga taraga mathoi sure Hauki bapung kungamari da COVID naramba mioi lising kutraga mapan gi matakta fagalaki apunba fagalaki bagi masing crore ahum la kungani thoi lising hufugamari hele hauki bapung kungamari da laina sidagi fagalaki bagi chang asi chada marfutar taret ka 10 meg mari nipan oiki
Nakalamram maling gi oina COVID ki apun ba case masing crore kungani thoi lakh kunga taret lising marfugani pan hele laina sidagi maling gi oina laiki da masing lakh nifuga taruk hele amadi maling gi oina laina sidagi fagalakhi bagi masing na crore taraga mapan lakh marfu taraga humdoi lising taraga mari hele Awang nongpok lamdam dasu COVID-19 ki case masing nongmo gi hantarakli. Arunachal Pradesh da coronavirus ki apun ba case lising yang khai ga humdoi ga chamri gi mathak ta lairi active case na chatur ki mathak ta lairi. Assam gi oin apun ba case lakh manga lising marfu tara gi mathak ta lairi active case na lising taruk ki mathak ta lairi. Meghalaya da apun ba case lising humfu tara ga tare ki mathak ta lairi. Mizoram gi oina Laina sigi apun ba case lising humpu taruki mathakta lairi active case na lising tramathoi ki mathakta lairi Nagaland state ki oina laina sigi active case haujik chatar ki mathakta lairi Sikkim gi oina coronavirus sigi active case chanipan ga yankhai mapan lairi amadi Tripura state ki oina covid ki active case si haujik chatruka nifuga taret lairi COVID-19 dagi ngak thoknabagi pandamda leibak sin bathungna chatharakliba COVID vaccination gi manung channa ngasi fawda leibak sigi state amadi union territory singda vaccine dose crore hubutara lakh kuntraga mathoi gi mathakta phangan kare hairi haiba vaccine dose sing asi central government na free of cost channel amadi district state procurement category da phangalibane hojik makki oina vaccine dose lakh nipan gi mathakta pipeline da leiri Union Health Ministry ki matung ina vaccine dose crore mangaga lakh humfuga mari henbana balance ta amadi hauzik leiba sigi state amadi union territory singda unutilized covid vaccine ki dose sing leiri hari Kerala gi Kozhikode miyoi kundagi sample laukhatlaga Nipah virus test taukiba adu negative lakre masi tharga haukiba nongmaijing numitta Nipah virus na maram oiraga laikhidraba nupa macha aduga samnaruba miyoi kuntra gi test result negative lakre haidi loinana ngasi miyoi kunga mathoi gi sample gi result su ngasi khanglaba yari State Health Ministry Vina George na miyoi tara amaga nauna admission taukibaga loinana hauzik virus asina maram oiraga Kozhikode Medical College Hospital da isolation tauduna leiba mi gi masing humfuga nipan sukre hospital asida pukhatlakraba miyoi sing asigi haksel gi fibam stable oiri Nipah protocol gi matung ina area adu da Nipah virus ki report lakraba matung numit nifuga nithoini gi matung da mafam adu da virus free ni haina lauktokani haidi Assam ki Nilapara Rota leiba Samford Futuristic School da thasgi tang taradagi taragani thoi fawba chathakadaba taret suba ISKF National Karate Championship 2021 da saruk yagadaba Sinchinkai Sito Ryu Karate Do Manipur More branch ki sanaroi sing khongsan kre championship asida Sisinkai Sito Ryu Karate Do Manipur More branch ki nupa sanaroi manga amsung nupi sanaroi ani punna sanaroi taret na saruk yagadori Arambam Gretchen Maitayna coach oina luchingba team asi More da leiba ima kondong lainbi harau bungdagi Maitai Council More gi Vice President L Tombana lapthaki तो हिंदक चलिब आंगांग आइजे नुपाम सागी ओइनदी मोइगी परफॉर्मेंस याम फजरगदी यामना खुदोंग चाबा आर्मी दा कैदा आसाम राइफलदा अदि आर्मी बॉयस लवगी खुदोंग चाबजु लाइगनि खुदोंग चाब अदो अतोप आंगांग आइजो हरि आंगांग जिजु निसा पसा चादबिदा स्पोर्ट थवा यावना मोरे लमदमजे यामना खगी याम डिसिप्लिन लाइबा यामना कैरेक्टर नोबल ओइबा लमदम अम ओइरगा पुथोंनाबो मियाम होनामि अरबदा बुलेटिन सिगे हेडलाइंस amhana mayam da tamjage Manipur ki hill areas committee da tampak ki MLA mapan hapsin duna committee SC member hengatnaba Manipur Legislative Assembly ki speaker na ayaba pi kiba order adu ngasi handokre Manipur da ihan hanboy na person with mental illness singi daycare center ma Wangjing Bazar Moirang Them Leirak ta leiba CDAC complex da hangdokre
अमसुंग लेबासिदा कोविड के अनोबा पॉजिटिव केस लिसिंग कुट्रागा तरेट हेंगलक्रे मियोय चहुंगा हुकुगा मापन लाइकिदे मियोय लिसिंग कुट्रागा मापन की मथक पगलक लोइना पगलक की चांग चादा बड़ी 10 10 मरी निपान हुई